Sina singba akoina khanadaba yadaba aruba mayam ama leiri aduna masigumbagi aruba yengnabana karano marupna karano Manipur government da tainagadabana kadai bhawno India government soiribna kadai bhawno si fajana nainaba masangi natragadi mayam si awaba kayama Tinarabina isa isu sigiba yaurabanina yum mai chathokidana relief camp da leiba yaurabanina sauningamnina pendamnina madugida chumna mamai sumbiba masange akoina thingnagadaba yengnabasi sini Manipur government da tainagadabana sibhauni India government da tainagadabana sibhauni haibama sangbra adai dani aina ngasai haiba matamdugi ihawani da British phawba mai thiba Pikiba irai laina ngamgi spiritong asi mangrabra natraga kanagum kharna matam tu di tauhidaba khurugina lai sabai tu yauhidaba madugum yaurabra matam tu di miyam muthaja laga lana lamjing bado yauhidaba aduna thore iba punamak to matto koina lepaduna adugumba British kumba adugumba force tangraba force tu boy bai bensina mai thiba pi hibo oibajala natraga na ngasi kaigino karawai dono soiri se haibagi ama akoi myam yengbagi darkar lai haibise mai thamjaninge akoi gi India government na tawhaningba kaya tawtabagi aduma nungai tabato aduma ai wakalasu adum lai adorgasu akoi parabar loisanba yadaba thabak Tuna loisanba yaba thabak haiduna madugumba leibanina sahi nifu yankai changna mina sagalaga khoida landar podo numi kharani dehta loisanba yadabagi khudungcha dubsu leitaba nate matam sangna sahi tara changna naraba naba ma ngasi nongmada nini da thamada ni da ta phanbasu yaroi haiba khanbasu lei akhoi ji leiba BJP ki central government na ina lai permit haibigi arthadi noi Manipur da leiriba jati se apikpa jati ni maramaduna akhoi nan Manipur singsang apada noi dagi permit lauraga changa age ayaba lauraga change na adona noi da masi khulai sima pirabani haina pirine ana sigumba kaya piragasu masi aina thamoi sengna thamjage akhoi Manipur da akhoi maitai oiba akhoi myam se akhoi different walks of life da leiba politics da leiba oiro CS da leiba oiro CSO da leiba oiro government gi karmachari oiro akhoi punamak se akhoi ireiba ko amtang handana yengba ireiba sibo ngasi kadawai da leige karamba film da leige adudi akhoi myam je amtang jingjen manana ama to oina lepaga ireiba sik kannaba aina namba thogram do lau daba yadre haibagi correction nama akhoi isa isa da tawba darkar lei nei khanjai chumna saibada natana sangaktana akhoi gi MLA mani sorok ta puthok phrieba hanaki aduda adagi akhoi gi nupi MLA amasu sorok ta singaga koi bu bubiya anu sigi thaksila ade koi tuthok pona bharadra haina haiba mazu mabuni nungsiba haitare adu mawbo phawe karino akhoi kari la luragena ase akhoi tawrisibo akhoi sagira akhoi corruption tawrubagira haiba mawbo fil tawe aduna moi yengnaba singsigidi akhoi masen wonsenaraga hanaba lan tawnaba kanghong chaiba PR lakpa aduga akhoi takhaiba aduru oidorineba moigi ano masi somna khan akhoi sumba wakhan sida akhoi myam se amtang puning leitana akhoi khandhaminaga tare tara khallaga akhoi na chatkadaba maigi sikarai dano India government buna kramain thengnani akhoi gi atai yengnaba singsibu kramain thengnaga dage yengnaba na tamba maru poina kongadaba na kanano haibana singba singse phajana khanto kanda akhoi gi thauna bingjen pangan punamak se achumba maigai da
ꯑꯩꯈꯣꯏ ꯆꯪꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯏ ꯀꯔꯤꯒꯤꯅꯣ ꯃꯗꯨꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯉꯝꯈꯩꯒꯤ ꯄꯔꯦꯡ ꯀꯥꯏꯗꯕ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯑꯇꯣꯞꯄ ꯁꯥꯁꯣꯟ ꯊꯣꯛꯇꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟꯁꯤꯅ ꯃꯅꯤꯄꯨꯔꯗꯒꯤ ꯍꯥꯟꯅ ꯂꯩꯃꯤꯟꯅꯔꯕ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯔꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯊꯅꯤꯛ ꯒ꯭ꯔꯨꯞꯁ 34 ꯃꯆꯥ ꯃꯁꯨ ꯈꯔꯒꯗꯤ 35 ꯂꯩꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯩꯇꯦ ꯇꯧꯕꯗꯗꯤ ꯍꯥꯟꯅꯗꯒꯤ 1961ꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯃꯤꯟꯅꯔꯕꯁꯤꯡꯗꯣ ꯐꯖꯅ ꯂꯩꯃꯤꯟꯅꯁꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯃꯤ ꯃꯌꯥꯝ ꯄꯨꯁꯤꯜꯂꯒ ꯏꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯛꯇꯅꯤ ꯖꯥꯇꯤ ꯑꯃꯈꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯅꯠꯇꯦ